ꯑꯩꯒꯤ ꯁꯦꯜꯒꯤ ꯃꯃꯤꯡ ꯑꯩꯁꯤꯕꯨ ꯅꯆꯥ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ? ꯅꯆꯥꯁꯤꯡꯅ ꯂꯥꯏꯔꯍꯜꯂꯗꯤ ꯏꯃꯥ, ꯅꯆꯥꯅꯤꯅꯦ ꯑꯩꯗꯤ ꯂꯥꯏꯔꯔꯕ. ꯃꯤꯅꯨꯡꯁꯤ ꯅꯠꯇꯅ ꯄꯤꯉꯝꯗ꯭ꯔꯕ, ꯌꯥꯏꯐꯅꯕ ꯅꯠꯇꯅ ꯈꯟꯉꯝꯗ꯭ꯔꯕ. ꯂꯩꯖꯕ ꯈꯔꯅ ꯄꯦꯟꯊꯣꯛꯆꯔꯤꯕ, ꯉꯝꯖꯕ ꯈꯔꯗꯪ ꯈꯨꯗꯣꯟꯖꯔꯤꯕ. ꯅꯆꯥ ꯑꯇꯩꯒꯨꯝ ꯑꯩꯍꯥꯛꯇꯤ ꯏꯃꯥꯗꯒꯤ ꯍꯨꯟꯕꯁꯨ ꯉꯝꯗꯦꯗꯣ. ꯂꯧꯅꯝ ꯅꯝꯊꯥꯛꯁꯨ ꯍꯩꯔꯛꯇꯦ, ꯃꯤꯅꯝ ꯁꯣꯏꯕꯁꯨ ꯇꯧꯔꯛꯇꯦ. ꯅꯨꯡꯁꯤꯕꯁꯤꯗꯅ ꯑꯩꯒꯤ ꯏꯔꯜꯅꯤ, ꯅꯨꯡꯁꯤꯕꯁꯤꯗꯅꯤ ꯑꯩꯅ ꯄꯤꯉꯝꯂꯤꯕꯁꯨ. ꯁꯥ ꯃꯔꯛ ꯉꯥ ꯃꯔꯛꯁꯤꯡꯅ ꯂꯥꯎꯔꯤ, ꯃꯈꯣꯏꯇꯅꯤ ꯃꯃꯥ ꯅꯤꯡꯕ. 이마대기 후기를 빠다나 이마는 집에서 람비다 람자우다 파리에 피에리 마마 아닌 것인지 마밍신 오이데바 미는 바 우란 바이데바 아이기 이민디 야름드레네 이마 하요 이마 아이시고 난기면서 오이데라 그런